lupa cuma gitu piu ay ngalay gitu film ase aikogi hojai lamdam asida ihan hanba sahi kunthagi matungda ihan hanba manipuri film ni asigi film asebu mayamna tungda hauragliba angangsingna maitai film haido asumna tawmare haiba khangnabagi damakta asi aikogi film ase mieng tanabagi damakta mayam punamak timbiduna Jadi ngasi Manipuri Women Literary and Cultural Organization na silangduna mani batu lengira pau ja rakesh naremna pau tuna film international film award phanglaba jahau thuma khoi moi se khoi su jenganingam wajana pau jenganingam matungina wajagi pau phauna bagi matungina khoina segi ki mase bakam machida khoi ngang se hori base ngang sing hori base akhi ehi tha mu khawre apna usi film so khoi su jeng phangdre kali ji matakka sumana project to dra me Manipuri film se khoi jeng phangdre ngang basu jeng phangdre jeng phangdre ba film se mayam na khawda na mi khamda nantu chapase apai oja bu jam khadat jari na manipura deliba lagu jabasu odasa biri doctor arkenan na busu ha ma kurum jari na stream pili amasu dialogue ki oja odriba fire kom samitro oja busu kamna pap tagi sum oja bu kurum jari busu oja bu si mase mayang Jauh kembang penguhai ba Manipur ki jam nikai kimingai wera ba ya menjadi ba pergi film director Rakesh Naremna singna bagi tim gi rena ba kiam kolona na tanaraga masida sing hari ba jauh kembang habisi special show ina masida Rampuk sagani mayam sungai ba mahum di koi lamdam masida sahi kuntha muki mamangda cinema hall da bahum da metegi film short film masi mayam punna jengina ba bagi tanda adu sahi kuntha muki matungda among asi nauna hamjeba se koi lamdam masigi yam punna muki laibu khobani aina khanjai aduna aina women and cultural organization amasung apogi film director Rakesh Narem galona tim gi puno hoina ikai kinna rosari amsi thagatsari thank you bersi hari dia dunia why korne Manipuri film की कॉन्सेप्ट से मसी फावदा 1972 दगी सही यांग के लिथोई कॉन्फ्लिक्ट को इरावा सिगी मतलब मसी फावदा अनी सुबह मणिपुर ने हाइदरे को नसी थाना लिबा मणिपुर का तना थाना सुया रोगुंबा असम की लंदन मैते सिंह मरता मैते लोगी फिल्म मणिपुरी फिल्म की हो से ngaliне metode ki bang su masi fawa central board of film certificate CBF sina sakhangba adungba isar film ama fawa hoji fawa ekam hang namdri adana aina sei kharagi mamang gi asami tama mapam da chacha ba thoron chinde hai culture se sigumba maitei mapanda thunda maitei sincha ani culture ngai manipuri identity ngai manipuri satadi ngai manipuri maitei gi oiba physical leiteng visual na set sari hairase khangan nabagi atal ngai ro bamadi araiba pambai se film gi medium sina oi haita ana social media na swa nandi ai na mane koi Nandapur Charali hariba hojai gi gungkang Nandapur Charali gi Una Durga Mandir da Durga gi adugumba lai sangda akoi oda Rakesh Naremna amadi oda ga loina ba mayam oda mayamna bubirakna irang kangraba marak sida akoi ngha kotha nabagi damakta hojai Assam da bubirakna lakbiduna
कोई फिल्म याव थिंग खुलमो हरिबा फिल्म होजाइदा सिनेमा हॉल अहुम लेरमी हुजी सिनेमा हॉल से लोइना बेकिद्रे मतमदुगा से निपुरमी ममांगदा कोई सफाबी फिल्म लज्जा पुसराम अदुगेगी ngai kunangsi asigumba film se कोई पाखंग वरक मतम नहा और मतम दा जंजगी अदुगी कुइरबा गेप मतुंगा चही निपुरमी गेप ता ngasi हॉल लेतबनिना असिगुम्बा कोई दुर्गा मंदिर सिगा जाम वाना ngasi ना आरकेना सिगा सिन लांगना सिनेमा से जगन बिना तमता मयाम मतम फिल्म टीवी से जाम थागनिंगाय खुरमजरी अहान मक्तदा Manipuri Women Literary and Cultural Organization Assam Hosai Maikaidagi Nasi Zaiparaban Sida Akogi Sanalaibak Manipuragi Lakiliba Akogi Mingwana Panjarabada Direction Tawiba Rakesh Nauremna Ozana Yahoo Kingba Komukoba Akogi Primase Nasi project kap namai putar cerai putok pasiga akoi nanda pusariali buzai da akoi kapan yana hoji tokjari asia siga jauh tiamba akoi musiga akoi mingoi na panjarabada kai kumna bada matik saraba Dr. R.K. Nayan Sana Devi producer loinana screenplay and dialogue Harapam Bisamitra Ojabusu Tagasari Nasi Oja Koi Laktrabasu Akoi Dam Tam Nalebasu Nasasina Oja Anibusu Put Masatara Lonana Puramzari Nasi Akoi Sai Kunta Pana Asumba project Kapase Akoi Uzarapri Haidana Hajaningi